ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯑꯃꯔ ꯕꯦꯡꯒꯣꯂꯤꯅ ꯒꯚꯔꯟꯃꯦꯟꯠꯄꯨ ꯁꯤꯡꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯔ ꯕꯦꯡꯒꯣꯂꯤ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯕꯒ ꯏꯔꯣꯏꯅꯅ ꯑꯆꯧꯕ ꯁꯤꯡꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯖꯅꯋꯥꯔꯤ 4ꯗ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯈꯣꯡꯂꯩ ꯊꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯃꯇꯝ ꯆꯥꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯔꯛꯄ ꯌꯥꯏ꯫ ꯑꯃꯔ ꯕꯦꯡꯒꯣꯂꯤ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯕ ꯍꯧꯈ꯭ꯔꯕ ILP ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯧꯔꯛꯈꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯃꯔ ꯕꯦꯡꯒꯣꯂꯤ ꯀꯧꯕ ꯂꯨꯞ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯕꯨ ꯁꯤꯡꯅꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯑꯇꯝꯅꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ILPꯗ ꯁꯤꯡꯅꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯅꯋꯥꯔꯤ 4ꯒꯤ ꯅꯨꯡꯊꯤꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯦꯕꯤꯅꯦꯠ ꯍꯣꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯂꯩꯔꯄꯥꯎ ꯍꯥꯎꯀꯤꯞꯀ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯆꯠꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯑꯃꯔ ꯕꯦꯡꯒꯣꯂꯤ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ILP ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯧꯔꯛꯈꯤꯕ ꯀꯦꯁ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯗꯨꯕꯨ ꯊꯦꯡꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯦꯡꯅꯒꯅꯤ꯫ ꯃꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯕ ꯄꯣꯛꯄꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯈꯣꯏꯁꯥꯎꯅꯕ ꯃꯇꯝ ꯆꯥꯅ ꯐꯥꯖꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯄ ꯆꯪꯏ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯔꯤꯕ ILPꯕꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯦꯁ ꯊꯥꯡꯒꯠꯂꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯆꯥꯎꯅ ꯁꯤꯡꯅꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯑꯃꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞꯁꯤꯡꯅ ꯖꯣꯠꯁꯤꯜꯂꯛꯂꯤꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯀꯟꯅꯅꯕ ILP ꯆꯠꯅꯍꯟꯕꯗ ꯑꯃꯔ ꯕꯦꯡꯒꯂꯤꯅ ꯀꯔꯤꯒꯤꯗꯃꯛ ꯆꯠꯅꯍꯟꯕ ꯄꯥꯝꯗ꯭ꯔꯤꯕꯅꯣ? ILP ꯆꯠꯅꯕꯗ ꯑꯃꯔ ꯕꯦꯡꯒꯂꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯈꯌꯥꯠꯅꯨꯡꯗ ꯖꯣꯠꯁꯤꯟꯈꯤꯕꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯈꯌꯥꯠꯅꯨꯡꯗ ꯖꯣꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯄꯥꯝꯕꯒꯤꯔ ꯍꯥꯏꯕꯗꯨ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ILP ꯆꯠꯅꯕ ꯍꯧꯔꯛꯄ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯀꯠ ꯑꯣꯐ ꯕꯦꯁ ꯌꯔ ꯂꯦꯞꯂꯛꯄ ꯃꯇꯝꯗ ꯕꯦꯡꯒꯣꯂꯤꯁꯤꯡ ꯇꯛꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯕꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ILP ꯆꯠꯅꯍꯟꯗꯅꯕ ꯂꯥꯂꯣꯡ ꯆꯠꯊꯔꯛꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯀꯥꯡꯂꯨꯞ ꯅꯥꯏꯕ, ꯋꯥꯈꯜ ꯆꯦꯟꯗꯕ, ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯕ ꯇꯣꯞ ꯇꯧꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯅ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯑꯃꯗꯤ ꯁꯤꯡꯅꯔꯛꯂꯕꯗꯤ ꯈꯝ ꯊꯦꯡꯅ ꯁꯤꯡꯅꯕ ꯉꯝꯕꯒꯤ ꯃꯊꯧꯅ ꯃꯔꯤꯡꯖꯦꯜ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯃꯔ ꯕꯦꯡꯒꯂꯤ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯁꯤꯡꯅꯔꯛꯈꯤꯕ ꯑꯗꯨ ꯃꯁꯥꯅ ꯈꯪꯅ ꯍꯟꯗꯣꯛꯇꯕ ꯇꯥꯔꯕ ꯑꯃꯗꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯔꯛꯄ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯔ ꯕꯦꯡꯒꯂꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯗ ꯁꯤꯡꯅꯕꯒꯤ ꯊꯧꯗꯣꯛ ꯑꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ILP ꯆꯠꯅꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯦꯁ ꯊꯥꯡꯒꯠꯇꯨꯅ ꯁꯤꯡꯅꯕ ꯉꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯑꯃꯔ ꯕꯦꯡꯒꯣꯂꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯁꯤꯡꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯍꯧꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯕ ꯄꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯒ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯂꯧꯈꯠꯄ ꯂꯩꯇꯕꯅ JC ILPSꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯥꯎꯟꯇꯔ ꯀꯦꯁꯀ ꯂꯣꯏꯅꯅ ꯆꯪꯁꯤꯟꯐꯝ ꯊꯣꯛꯄ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯀꯨꯝꯖꯥ 2013ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯗ BJPꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯈ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯗ BJPꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯉꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫
wang asig loinana hojik thorak liba atopa chobo wang amana karigumba center amasung state asida karigumba BJP na sakti pairam daba tarabadi saliba sahi asida ikui kudana pangthok laba yana leiriba taragadi thoisuba state assembly election asigidamak hojik party asida yamlaba miyam man intending candidate oina leina duna party sigi ticket tanariba asisu tanaram gadra aibasini hojik thorak liba wang sing asi amaga loinana mari leine haina khalle adogo wang sing asigi bakum thirakpa matamda hojik yamna maru oirakliba singde BJP ki minister sing BJP ki MLA sing amsong BJP state unit asigi makok thongba lusing basing asine karigino harbada hariba maru oirba lusing basing asina hojik mamidda fi kisinduna safu thogai bi sana bagum tawdun leiriba asidagine marmasina andak pang thokadorba state assembly election asigi matungda manipur matau karamna BJP na sakti amu halakadori bagi habasi wang asisu masa dana loina jarakpagum tawrakle hojik thorakli bawang sing asi karigino thorakli banu haba tarabadi handak pang thokadorba state assembly election asida BJP ki ticket asi BJP ki ideology da pigadoribra haibasi tagine taseng harabada hojik manipur da pang thokadorba state assembly election asigi damak BJP ki ticket pinadabaki matangda party asina kari karamba thabak sing lakhot kadoribage manipur da sahi manga mapung phana sakti paraba party asina handak lakadorba state assembly election asida party asina ticket pinadabaki matangda yamna chawba crisis ama thorakpa yabaki mongda hojik miyam uraglibane hoi politics haibasidi politics ni haibasiji miyamna khangnaribani tholokpa thodok wathok pumba upai ama natragana upai amada loisinanaba honarakane masigumba kaya ama leina manipur da sahi manga mapung phana sakti paiba ngamkhraba saffron party asina maghatana makoina muk hanna state asida sakti halakna lambi kaya amasu soidana thirakani aina khalle housing center amasung state asida sakti pariba party asida topa party dagi karakhepa state asigi america ama leptana songselakhiba ekoina unagrabane handak tosu ikui kuitringi mamangda NPP dagi katuna hojik palaba state government asida minister bobo oiriba mioi amsu BJP da yaukhiba leigrabane aduga nakal amromda amuk handak tasu ikui kuitringi da congress ki MLA di korung thangna congress thadok lamlaga state asida palaba BJP na luchingba government asida yauriba political party Naga People's Front da yaukhiba sulai grabane asomda chongtok songsin tawnariba mayam asidi handak bangthokadorba state assembly election asigi damak khalaga tawdaba ngangni haiba tai taseng naharabada manipur da hojik pangthoknaba sem sariba taragani thoisuba state assembly election asigi damak aso political party sina magi angamba thakda kana honare masda ikoina congress party asisu taraina logba yaroidaba party amadi wairibane party asida hojik manipur da amata ngairaba MLA Labour Opposition Party haibadu waribane kumza lising ani taraga direct ki matungda party asna opposition party oidringi mamangda kumza lising ani dagi leptana sahi taramanga state asida sakti paiduna lakhrabane masiga loina NPP su aikoina train lawba yaroido party singi manungda chalibane hojik election ki matamna asum naksilakpaga loina party singi asengba masak singsu asum khangnaraglagane aduga party ki ticket pinaba ahubadagi party amadagi amma chongnabagi lilasu leptana unaraglagane lengyan amasung topi ki lan amuk hena kangkhanaragadawribani yengminarasi karam tawrakpa haibado aroibida content singa sigi maruiba pau khara asiba pau damjariba manipur local news YouTube channel amadi Facebook page asidagi yengbiriba panamak pathagajari channel asan adumda kanarabadi subscribe tawidribasina subscribe tawirma loinana like and share tawbisu kawbigan panamakpo amaka hanna thagajari